Pausada yumpham oiba maroiba pau kharab de tawjari. Assam ki hek Mthngda Manipur na COVID masing yamna naba anisuba state wari. CLK. Kumza lising ani taraga mapangi December da sinagi hubay promise ke one city dagi hurukiba COVID-19 ki laichat asin malim ke mafam kuding sin tungna sanduruk na India da su jausilak padagi. Kumza lising ani kuntagi lepa kasiki mafam kuding tabak thorom amada pangthok pajahan ki dabado. Lising ani kun ki loirakpa lising ani kun mathoy ki aurakpada kharati chafake. Laigang na thamlamba athing basing lokthok tanam hausage ponsi da hanjalakpa yaba ki mongda leirore. Adubo sahi sig April thada ki laichat asigi anisuba ithaka ma amuk kan hauraktuna awjek leiba kasigi miam akiba phangda laichat asina pirakba awa saitheng kya leptana mayuknare. India ki mafum khara da laichat asigi anaba masing khara hantarakle adubo mafum khara dade hantarakbe ki vote hengalakpa ki phibam da lagle. Howjek US da laichat asina nongmada bioi lising tara sibada India da lising yakai ki chang da siri weriba phibam asi thingba ngamdana makhatana asumuk sathaba tarabade September thada di US da ki anaba masing henduna India na malemge COVID ki anaba khwaidagi masing jamna leiba leibak werba yai aina CLK ki president CS pakpi chanuna thadorpa serolamada aire Serola sina makha taraduna Manipur ki oinasu laichat asigi phibam nongnang ningai oire awang nong pokda Assam ki hek Mthngda Manipur da COVID masing jamna naba anisuba state oire mioi lak kunthra rom khaktang leiba Manipur da nongmada mioi chamanga ki pathakta COVID-19 positive oire mioi tara dagi kun phawba siri COVID ki anaba ke leng phum leitaba ki awaba mayoknare hostel joroknaba su phamung phangdadun leibai da fakta dun heple oxygen madi hidak chang naina phangdaba amasung doctor na ningthi jana laying bidi happy wakat kya su leire Howjek India da leirba COVID-19 ki second wave asida anaba masing khangen hengalak libasi delta variant ni han expert singna haire masiga loina da variant asidagi poglakpa khena sandok kan mari haiba delta plus amuk thorakpa asne miyagi pungning da laita da pokhalle India da delta plus ki anaba khwadi ki jamna leiba state weriba Maharashtra da di variant asidagi ngak thongna ba akanba section thorang oin akanba restriction akot khre Manipur da genome sequencing koba hautuna delta variant leire haiba numit khani ki mamang da khangkhre covid laichat pa mai pak na mayuk nanaba haibasi lainga khakta ki thodang din natte masida lainga kamasung miam ani bakina thokpa yadraba chapmana ba thodang lai aduna laichat asidagi ireisa singki mamal yapla pa thawai bu kanjana ba ikoi punamakna covid ki satna kanglon sing mapung phananga minasi natrabade kanglaicha singki tunglam chat leiraroi haina sujerol sina phangdorakle nagalam dana Lairabsinggi Chakhao lut tawba Laigakna PDS ki card holder singda bifam thokpa cheng ki chakthong pibada chakthong suna phangdre habi wathok loikham naidana wathok leiriba asi laibak thibane state asigi assembly constituency homphugi MLA homphuna miyam ki phangkam thokpa chakthong pibada thong manadabagi wathok sing lisang sit lairikle kendra sing manungda leiba card holder sing ki tha khuding ki seng pibada mafam amadana mioi mada cheng keji manga piba mafam kharatna cheng keji mari natragana ahong kakta pire haibagi wathok leiriba asi maram karigino Laigak na miyam ki fangpam thokpa sathung pibada amaga manadana jonglei melei naiba thong chathariba asina maram oiraga miyam maruwaina lairabagi pankhai wangbada leiba miyam ki mafamda chawna awaba bayok naliba asi laibak thibane PDS ki chathung pibada fangpam thokpa suna phangdre haibagi wathok leiriba asi ki mathakta khwaidagi nuaitaba am oiribade tongan ba kendra singda misang sangga laijadaba lairabagi pankhai wangbada leiba hingbada waraba maymakai phawba saba ngamdabadagi pakhan khandun leiba imung kaya phangpam thokpa kad pibi dabadagi lenga ki seng maru ama phawba phangdaba kya leire masina maram orga lenga ki thausil da miyam da manadaba miyang ni yengba misang sangka leiba amadi asan mirai naibagi thong chatharabra haibagi pendaba kya leiba ase kokhana da lenga ki mari leina basingi mai kaidagi athuba miyang changpham thoge asingba nungaitaba misang mikhai naibagi natragana punsi ki mamal khena da lobagi thong ase Kendra humpudagi miyam na sahi mga ki mikhal pangthokna miyam ge miyut oina khankiba amele singna magi kendra ki miyam da misang mikhai naiba amade aige migi naiba thong chathabadagi thogalakibane phangpham thokpa cheng keji suna phangdre habiga wakat asidagi hena thamoi kya kaiba am oribane PDS ki phibam thokpa card pibi dabadagi lisang sitna phangpham thokpa chakthung cheng maru am phabu phangdana leire haiba wakat sing ajene kendra kaya da phangpham thokpa cheng suna phangandabagi wathok leiriba sing asigi manungda Moiran kendra ki manung chana leiba kokta municipal ward number 8 Islamabad ta leiba priority card amade AAY ki card pai imuk marfu manga da cheng suna amukta pibidre haibada ki cheng suna phangba yadraba card sing pairaroi cheng suna phangba yaba card oina pibi haina card sing laingak ta pibi khro aina kokta Islamabad Youth Development Organization amadi kokta
Muhammadiyya Youth Club ki thangwi Jun kunga tarukta khonsan akibagi angakpa thawdok asi lengaki khwaidagi chawba laibak thibane manadaba chathungi wathok lairibasing ase MLA singi achanba workersing nominee amadi councillor pradhan member singi mafamda laira aning tola taraba michang changal laijadaba singbo karisu leitana lobgi thong chathabadagi oirakebane amaromdana public distribution system da maring marangba am orgliba asigi maru oibade kendra ki MLA sing nominee abadi transporter singa punna lawtunaraga miyamgi chathungda huran karbar chathabadagi thak kaya cheng phangandaba amade phangpham thokba keji suna pidapigi wathok lairakkhibani aibada aiban bathok laroi asigumba Lairabsinggi Chakhao da lut tawagi thabak chathariba asigi matangda chief minister amade KFN FDG minister yauna bureaucrat officers na akhanaba miyang khonglei thuna changduna miyamgi Chakhao da sagun tawagi thabak chathandana phonau loinana miyamgi Chakhao lut tawbada chenabasi matam chana phagatuna maralge matungina jarak pirabadi PDS ki chathung suna phangdre amade sukphang phangdre aibagi wathok sing ase lahendaba ngamgane laingana paika chariba miyamgi thabak thorom sing punamak PDS ki chathung da manadaba miyang leibagi wathok na maram oiraga punamak aremba tahannabagi maram ohendana phona bana lengaki asumba thausil loiganik thajai CM gi war on drug phagi tahnduna police officer kharana PDF sing bo Neklaga Gallantry Award tanana hotnare association Manipur ki Chief Minister Manipur da lairiba BDF lising tara subna yangai ki phibam phagananaba yamna kanna khonangi cherak asida war on drugs phagi tahnduna police officer kharana BDF sing bo Neklaga Gallantry Award fangnana hotnare aina Impal West District BDF Welfare Association haire association asigi president oibatan natna all Manipur BDF Welfare Association Central Committee ki secretary organization kam spokesperson su oiba MD Rias khan press da thorakpa Serol asina hairibade haukiba Jun kuntaruk ke ayupung taruk minat kun taba matam Impal West District ki manung channa wangkoi police station ki ASI thangjam jibon singna Loisinba BDF person ahuma masong police constable ani yauna team asina mayai lambi ki saruk amuk oiriba hyang thangda Asat awuk siek tawbada Chandranidi lomdagi thorakpa angoba masugi Sendrog car registration number MN04 P0269 asi siek tawbagi thabak chathaki aire Karasi thorok liba hijam Nandakumar sahi kontra apokpa Ais Heramani Singh Thobal athopum mai lekai asina thorok liba car adugi manungda BDF person amana thiba humbagi thabak chathabada plastic packet tarada kani kg 7.805 jarumba Thengnake Loidana Aktinana Kani Purak Liba Nandakumar Fake Matamadu da Faraba Nandakumar na Fariba BDF person adugi account number PO Lupa Lakmanga Absalake Aiba Hadok PO Ajarame Aduwa BDF aduna Chief Minister Birena Sanchilak Liba war on drug po Sagat po ina paisa pamde Kunaya suba mahan ba drug maru panga mahan gani aibagi pandam da Commander Zibon da Kaniga Konana Faraba Miyoi adu sinake aire Zerolasin ai Faraba Miyoi adu Wangoi Police Station da Puraki adubo Fresingi mamang da Faraba Miyoi amati mangondagi fanglaba kani singjawna photo kapada BDF yawba yaroi nakhoi GD General Diary chanba yaroi aina BDF person sing tanthoraki maduna BDF person sing bo tanthoraki ba adu laibak thibane kani fabagi thawdok aduda karisu yawdo police officer kharana credit launaba BDF sing bo karimnaba kaya utke Kodakta association ki kuthangda council officers in the line faunarba matungda mukhanna kaniga konana Faraba Miyoi aduga BDF person singa yawba photo kapkhi adubo media da thadorokpa matamdadi BDF person sing yawdana atuba police person kharaga loinana kappa photo oina media da thadorake loinana kani fabagi thawdok aduda BDF person sing lokiba thawthang adu karimata pankhide haire mato asumna police officer kharagi lanai sandal lambi oina da phona badana tana BDF person sing Neklaga Gallantry Award tanana bagi thawng amba satharakliba se khudakta gi lepiyo police station sing da sahi ahongi mawangda officer amana BDF amabo yamna tamthina phokibagi wathokta suspend tawkibasu lairabane haire Cherolasin ai asigaba thok asi handakna ahan banate matangdasu mamangdasu BDF sing blood donation tawruga police na mana launna pa pauseda lana hablakpa loinana duty da commander na aran bathabak tawraga BDF da maran thangjin bagi police officer kaya thabak dagi suspend tawkiba lairabasu uniform amada chap manaba duty tawminariba singda waija waithak khagi mingda police officer kharana BDF for lana sinaraga promotion phangna bokona ba si akiba pogle Maramaduna hiram asida mari lainaba singna pungkun mari manungda action lawinanaba Chief Minister DJP amsung council SP singda asengba thawdok ki lakla langjin photo amade video record jawn submit tawragani
ꯀꯔꯤꯒꯨꯝꯕ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯕꯗꯤ ꯆꯦꯟꯅꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣ ꯀꯣꯔꯠꯇ ꯆꯦ ꯊꯥꯔꯒꯅꯤ ꯍꯥꯏꯔꯦ ꯅꯥꯒꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯀ꯭ꯔꯦꯟ ꯑꯃ ꯐꯥꯎꯕ ꯊꯝꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯑꯉꯛꯄ ꯑꯣꯏꯅꯔꯦ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯂꯝꯕꯤ ꯊꯣꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯌꯨꯝ ꯇꯦꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯅꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯈꯨꯗꯛꯇ ꯆꯤꯡꯈꯠꯄꯒꯤ ꯊꯕꯛꯇ ꯁꯤꯟꯅꯒꯗꯕ ꯃꯇꯤꯛ ꯆꯥꯕ ꯀ꯭ꯔꯦꯟ ꯑꯃ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅ ꯊꯝꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯣꯏꯔꯦ ngarang imphal gi wahengbam lekhai the leibak purakpa tipper gari amana activa tungduna lakpa matai manau namsinduna laikibada manipur police ki amade transport department ki oina matam ga chunaba crane ama phawba laitabada ki awaba wainake JCB sinadura gari adu singkhalaga chaptun leirba matai manau adu yamna wana lakthoklaga police na hospital puba ki thabak sathake maduna kuda ke asigamba thodok asi tholakpa matam da miyobegi punsi kannana bagi damak laingak na manipur police department amade transport department ki oina matam ga chunaraba crane thampam thogi aina praja section kya dagi phongdorakle Haujik Manipur Police Department gi oina lairiba crane asidi second war matung ki Englishing amaksa panifu matam gi oiba ariba crane masi haujik mafung pana sinaba yadre maduna khudak lambi da gari accident tholakba nonglei rongsina uwa tekton lambi thingchin leiba matam da khudak ki oina chingkhanaraba crane sing minister gi mihang changbiduna athuba matam da thambiyu haire makha tarakpa atopa pau amadana NSCN-IM na NS anida sel khaiba Leptri Makhei Framework Agreement Loisinba yroi Committee Manipur gi lifeline urban national highway number 37 amasung 39 da Bharat lenga ka santi gi wari sanariba NSCN-IM gi cadre sing namyam gi tangai fadraba polam kya pusalak di truck driver sing dagi namtuna sen lawbata natuna purak liba polam sing yenglaka tongan ba tax lawduna lakliba se kuiraba matam dagi ni abase Manipur lenga ki home department da natana Bharat lenga ki intelligence agency sing na khangnaraba wapam urba sumari leinaba authority sing na ain gi wangbada sel lawriba sing phaduna cherak pinana ba hone triba se Manipur State Committee All India Trade Union Congress akan babungdani data rakle All India Trade Union Congress Manipur State Committee ki secretary na khodik piduna thadurapa serol asida AIDUC Manipur National Highway Imphal Dimapur amade Imphal Jiriba Manida Highway Protection Force tamna ba state amade central lenga kayar khana daksinduna laglaba phawbada ngasi phawba thabagoina pangthokna ba khona dabadagi NSCN-IM dana chingi tongan ba lalawluk kya gi kedar singso security ki ahopa tanja yenglaga tokhai ba tax ke alawbagi tabak sadharakwane line cars marang kai da truck driver na truck na hindi men sing dalawbasing na phajin na tamba thawthok kaya asina highway ani asida covid-19 ani sabu wek aki ba thadok tuna miyam ke tangai fadaba polum kya pusalak na phonari ba driver sing da wakal lainana na ba yawrakle Aru with the content sing asigi maru ipa pau khara asi pa pau damjariba Manipur local news YouTube channel amadi Facebook page asidagi yengbiri bu punama pathaga sari channel asinda tomda kanabadi subscribe tawbi tribusna subscribe tawbi rumaloina like and share tawbusu kabi kan punama po amukana thaga sari